Nongmai Kapsilakhre Kuki Kanglaipak Meira Pausedagi Lokasabani. Ngasin nungtil pung marirom taba matamda Imphal Eastki lamlai A.C. Yangan Pupi Police Station na kuanba Sabungkhok Santi Khongbalda Kuki militant singna Nongmai ron taruglong Kapsilakhre Khulngak leba khunja singgi maikaidagi handuna Nongmai kapkiba leite hairi. Ngarang sathakhiba etek adu aikhoina sathakibani United Kuki National Army Pausi Paunel Kon Pause dagi lokachabani. Ngarang ayu Imphal Jeri lambigi Tamenglong district ki Toukhre subdivision gi manung chanba Tolen Kuki village amadi kaimai ani gi lonaba mafam amada miyam gi damak thau amadi gas amadi atai polam sing purakpa gari ahum akai atoi thokibaga loinana gari driver ani nongmai maru na panbadagi aso offer nangan kiba thodoga do United Kuki National Army na Chathakibani haina claim Toukhre etek adu national highway lambi aduda maitai community gi mioi singna sijinagadaba nongmada sangdaba yadraba polam sing puthok pusin tawbaga loinana Kuki Puruki mioi singda etek tawbada sijinanaba nongmai sing puthok pusin tawbada thingnanabani lambi asida Imphal chatkadaba mal puba gari amata chatpa yaroi haina warning tawragle. United Kuki National Army Headquarter ki Defense Secretary na khuyek piduna social media da thadorok serol amana phongdokle serol aduna makha taraduna hai ngarang chathakiba etek adu makhoina chathabani National Highway lambi asida Kuki Puruki mioi singda etek tawbada sijinanaba nongmai amadi bomb top pui operation asi makha tana chathakigani. Order asigi mayokta leiba driver sing Kuki Puruki mayokta leibani haina logani haina serol aduna makha taragle. Nakal amaromda Kuki NP Jiriba None amadi Tamenglong loinana Kuki Chief Association Toukhre Block ki maikaidagi thadorokpa serol amagi matungina ngarang chathagiba etek adu laibak thibani akanamongda condemn tawi mari leinabo authority na asiguma thawng asi tungda amuk thoktanaba honabiu maikai asomda shanti lehanbiu Jiriba amadi None gi Kuki Civil Society Organization singna shanti gi dabak lepli haina Jiriba None amadi Tamenglong district ki Kuki Apex Body gi maikaidagi thadorokpa serol amana khangalagle.